mayambu ahan namaktada warina chomgi maikidigi ikok no nataram noksari hauji muktabirasi aikona pujarakpa warida mahaygi puriki kuntaruk suba tangka ngasina wari asi kari kamdoriba habado wari tabiribasingna ngasi ka tangkasi tara kangbiragani haujik tabirasi mahaygi purit kuntaruk suba tangka ngarang tangka adugi losilaka matamdani mateng pangbinaba kanbinaba kana amata leitraba kungkungi mama amadi samu yamna waki phaglang thugainaba honaki majak phana chakliba maigai ekoibada koina kona chaliba maising adu lanthokduna chenaba honai awabagi masakni nongalamdagi pungja khrada binoi amadi maga chaminadiba nupa adudi yamna harauna chakhi binoi ahanbada wakhan yamna nungaramdi adubu amaduna nungai bori kaya ama sabadagi adum harauna chakhi habadani asumna makhoi khuladu yokre nungaiba pawse makhoi gi ojaduda wari shan haduna chakhibani makhoi ne hek yobaga maiba phabok manaw nupa adugi manak tamna challe aduga thodok sing adugi maramda wari khotima sing ase loina sarami lirami wari sing adu tabada maiba dudi thamoidi yamna pele pen be henbadagi matomti yamna kanna noi aduga amuksu magi masindagi sole kungkung naki ima leitab matamda hanamukti nang nam kari torokpa nang ningone kari toba ngamoni asumna kungkungi mingse pallaga wangango matam asida binoina oja kungkung hairibsibu kanano aisibu magi mingsibo asumna binoi hanglai matam asida maibsina he nangna khangloi kona khalakini binoina hujikti thabadu pangtholrubanina mana oja dangi oja adugi nupidabu kayam fattaba thabak tokhibano ojana ekhoira adugi thabadu taw hal to halibisibo ojana su asengbo wari du khodi libide ngasidi thabak to pangthokpa lorubanina amuktan libiudana haduna binoina harami matam masida ojaduna ligani aina wari du nakhoida soidram ligani matam khajik ngayo nakhoisu nangi nemna chelo ngasidi itomta leige aigi thamoisi pen ma haraubna kaino matore aduga nakhoisu nongo punsiko asumna kungkungi mingbalam labasu magi waridi makha tana sanga likiramdi masidagi binoi amadi nupa amado magi mayum tumna sakirami nupa amaduga binoi ga sumukhui ani se lambi khainare binoi mayumda laka matamda wakal sikhale kungkung haribsibu aina mingama takiba ekhoigi lampak mayada bol sanaba angang macha dusu kungkung ko bum toy as khangdida kana wariga ba makse lampak mayada bol tambadi yaukhibo kungkung se magi ming haraptang di takibugum ngana kibada hapet tahobugum tobadagi mano wakal sikhalakpani asumna adum yoroko matambadi ayuki pung 8 khare hele masidagi lampakida makoi myam ama bol sanaribase ma ubu matam sida ngak chu lebi aduga bol sanabase mana yengli matam sida binoi lakpasi ubudagi bol chelamma ku kungse binoi ubudagi ngak tang masi lebi khale aduga binoi ki manak tam chanlagi tawbani leptingai ngak tang binoi ki mangda mabu mit thagalagi matagum kungkungna bol ase yamna mawong tana chelaga purami aduga panjalsu khara chalami binoi se yenglambadagi thamoidi yamna pelamale khubak pro khore asumna bol chelambadagi ngaktan kungse pothai hojiki bol sanri patan cha se makhoi gi manaba mainodi yaude mainoda kanaga mami yamana pawtalam sumale maino se yam thakatpagi mawong mark sensile aduga kungkung mana kauthoi kungkung makhoina bol sanaba habdudi adum bol tambibai kariyo sien sanabani korokpadigi mahakse chablebi aduga law hadana ko silakpadigi kungkung atai de bol ska hollam laga mahak tamathore aduga mainoda kaidore hangi matam asida mainona mangonda wari du sarami madugi wadu tab matamda kungkung se ha asumrani kana na harliba masidagi mainona pawtan ko miedo harmi pawtan lo miedo kadai do haduna yengi asam nakanda lep besi ure kungkung
ꯃꯅꯥꯛ ꯇꯝꯕ ꯆꯪꯉꯤ ꯑꯗꯨꯒ ꯍꯪꯅꯔꯦ꯫ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯎ ꯇꯝꯂꯤꯕꯗꯨ ꯅꯨꯄꯥꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯂꯕꯗ ꯀꯨꯡꯀꯨꯡꯁꯦ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯩ ꯆꯥꯛꯂꯕ? ꯏꯃꯥꯗꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ? ꯏꯃꯥꯗꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯦ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯊꯋꯥꯏ ꯋꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯗꯤ ꯃꯥꯅ ꯁꯨꯝꯅ ꯃꯍꯩꯒꯤ ꯐꯨꯔꯤꯠꯁꯤ ꯌꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ, ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ, ꯃꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯍꯥꯛꯁꯦ ꯍꯦꯛꯇ ꯃꯊꯥ ꯁꯥꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯗꯨꯕꯨ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯤꯁꯤꯡ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡꯅ ꯑꯩ ꯉꯁꯤꯃꯛ ꯌꯨꯝ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ꯫ ꯀꯨꯡꯀꯨꯡꯅ ꯑꯩ ꯋꯥꯔꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯃꯁꯤꯗꯒꯤ ꯃꯩꯅꯣꯁꯦ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯣꯊꯥꯐꯝ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯧ ꯑꯁꯤ ꯈꯔ ꯂꯥꯞꯇꯛꯅ ꯕꯤꯅꯣꯏꯁꯨ ꯎꯔꯝꯃꯤ꯫ ꯕꯤꯅꯣꯏꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣꯅꯦ ꯃꯣꯏꯁꯤꯕꯣ, ꯀꯔꯤ ꯇꯧꯔꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯕꯅꯤꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯅꯨꯄꯥꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯦꯞꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯄꯥꯈꯠ ꯄꯥꯈꯠ ꯊꯋꯥꯏ ꯋꯥꯅ ꯆꯪꯈꯤꯕꯗꯣ ꯆꯦꯞꯇ ꯆꯦꯞꯇ ꯌꯦꯡꯉꯤ꯫ ꯕꯤꯅꯣꯏꯅ ꯃꯥꯁꯤ ꯎꯕꯗ ꯇꯨꯡ ꯑꯣꯜꯂꯒ ꯂꯦꯞꯄꯇꯅꯤ ꯎꯔꯤꯕ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯕꯤꯅꯣꯏ ꯆꯪꯉꯤ ꯑꯗꯨꯒ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯍꯥꯏꯔꯨꯏ꯫ ꯅꯨꯄꯥꯁꯤ ꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯕꯤꯅꯣꯏꯅ ꯅꯨꯄꯥꯁꯤ ꯃꯁꯛ ꯈꯪꯉꯤ꯫ ꯅꯪ ꯑꯣꯏꯔꯦ? ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯪ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ? ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯣꯖꯥ ꯕꯤꯅꯣꯏ, ꯃꯥꯁꯤ ꯈꯔ ꯄꯥꯈꯠꯂꯞꯇꯧꯅ ꯈꯨꯝꯕꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯊꯕꯛ ꯑꯃ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯒꯤ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯅꯣꯏꯅ ꯑꯣꯖꯥ ꯀꯅꯥ? ꯑꯣꯖꯥ ꯀꯅꯥ? ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯏꯕ ꯐꯥꯏꯕꯣꯛ ꯃꯅꯥꯎ ꯅꯨꯄꯥꯗ ꯈꯔ ꯇꯝꯖꯕ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯤ꯫ ꯄꯥꯎ ꯑꯁꯦ ꯀꯨꯡꯀꯨꯡꯅ ꯇꯝꯂꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯗꯒꯤ ꯄꯥꯎ ꯇꯝꯕ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯩꯁꯨ ꯅꯠꯇꯦ ꯑꯣꯖꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯕꯤꯅꯣꯏꯁꯦ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤꯕ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨ ꯃꯅꯨꯡ ꯇꯝꯅ ꯃꯍꯥꯛꯁꯦ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯩꯅꯣꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯀꯂꯔ ꯐꯣꯇꯣ ꯅꯠꯇꯕ ꯕ꯭ꯂꯦꯛ ꯋꯥꯏꯠꯀꯤ ꯐꯣꯇꯣ ꯑꯃꯈꯛ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯃꯥꯒ ꯃꯈꯣꯏꯅꯤ ꯀꯥꯃꯤꯟꯅꯕꯁꯦ ꯃꯥꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯐꯣꯇꯣꯁꯦ ꯃꯥꯅ ꯅꯥꯜꯂꯒ ꯑꯗꯨꯝ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯏꯃꯥ, ꯅꯆꯥ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯈꯜꯂꯒ ꯏꯃꯥꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯗꯨꯅ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣꯏꯔꯦꯗꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯕꯤꯅꯣꯏꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯃꯩꯅꯣꯅ ꯀꯨꯡꯀꯨꯡꯁꯦ ꯈꯜꯂꯅꯨꯕ, ꯏꯃꯥꯗꯣ ꯀꯩꯁꯨꯝ ꯇꯧꯔꯝꯗꯕꯁꯨ ꯑꯣꯏꯁꯅꯨ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯁꯤ ꯂꯣꯏꯁꯤꯜꯂꯨ, ꯆꯠꯂꯁꯤ ꯂꯥꯎꯕ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯨꯡꯀꯨꯡꯅ ꯋꯥ ꯍꯥꯏꯔꯔꯤ꯫ ꯀꯨꯡꯀꯨꯡꯅ ꯃꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯣ ꯌꯨꯝ ꯀꯨꯡꯅ ꯇꯥꯕꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯂꯪꯅ ꯇꯥꯏ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥꯗꯣ ꯑꯋꯥꯕ ꯇꯥꯒꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯫ ꯃꯩꯆꯥꯛ ꯐꯅ ꯆꯥꯛꯂꯤꯕ ꯃꯩꯗꯨꯅ ꯏꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯃꯥꯕꯨ ꯋꯥꯔꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯥꯛꯔꯝꯒꯗꯕꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯐꯛꯂꯥꯡꯗ ꯈꯨꯠꯇꯨꯝꯕ ꯁꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯅꯤ? ꯐꯛꯂꯥꯡ ꯑꯁꯦ ꯃꯥꯒꯤ ꯈꯨꯠꯇꯨꯝꯕ ꯑꯁꯤꯅ ꯊꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯕꯅꯤ꯫ ꯃꯩꯅꯣ ꯀꯨꯡꯀꯨꯡꯒꯤ ꯃꯈꯨꯠꯀꯤ ꯃꯥꯅ ꯊꯤꯜꯂꯕꯒꯤ ꯁꯥꯐꯨꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯏ꯫ ꯀꯨꯡꯀꯨꯡ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯨꯡꯀꯨꯡꯁꯦ ꯑꯃꯨꯛ ꯊꯤꯜꯂꯨꯔꯕ ꯇꯨꯡꯗ ꯀꯅꯥ ꯎꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯕꯤꯅꯣꯏꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯌꯦꯡꯂꯤꯕꯁꯤ ꯎꯔꯦ꯫ ꯕꯤꯅꯣꯏꯁꯨ ꯀꯨꯡꯀꯨꯡꯅ ꯁꯥꯐꯨ ꯌꯥꯝꯅ ꯀꯟꯅ ꯐꯛꯂꯥꯡꯗ ꯃꯥꯒꯤ ꯈꯨꯠꯁꯤꯅ ꯊꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯝꯅ ꯁꯣꯟꯈꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯕꯤꯅꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯕꯤꯅꯣꯏ ꯇꯝꯕ ꯆꯠꯂꯛꯏ꯫ ꯕꯤꯅꯣꯏꯅ ꯅꯪꯕꯨ ꯆꯠꯂꯗ꯭ꯔꯥ ꯍꯪꯂꯛꯏ꯫ ꯀꯨꯡꯀꯨꯡꯅ ꯑꯣꯖꯥ ꯃꯥꯏꯕ, ꯆꯠꯂꯒꯅꯤ꯫ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯃꯈꯛ ꯊꯣꯛꯂꯦ, ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯕꯣꯜ ꯇꯝꯕꯒꯤ ꯑꯣꯖꯥꯁꯤꯡ ꯑꯇꯩ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯨꯡꯀꯨꯡꯅ ꯆꯠꯂꯗ꯭ꯔꯥ ꯍꯪꯉꯤ꯫ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯒꯅꯤ ꯈꯨꯝꯃꯤ꯫ ꯕꯤꯅꯣꯏꯅ
ꯍꯣꯏ ꯆꯠꯄꯗꯤ ꯆꯠꯂꯣ ꯅꯪꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯁꯥꯏꯃꯛꯀꯤ ꯂꯩꯕꯅꯤ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯗꯣ ꯍꯪꯂꯛꯄꯗ ꯀꯨꯡꯀꯨꯡꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯤ ꯌꯥꯎꯔꯦ ꯍꯥꯏ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯃꯤꯅ ꯄꯥꯎ ꯇꯝꯂꯝꯕꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯅꯪꯒꯤ ꯏꯃꯥ ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯨꯜ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ ꯃꯃꯥꯒ ꯃꯈꯣꯏꯅꯤꯇ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯥꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯅꯣꯏꯅ ꯅꯪꯕꯨ ꯃꯌꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤꯔꯅꯤ ꯀꯨꯡꯀꯨꯡꯅ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯕꯤꯅꯣꯏꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯊꯥ ꯁꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯦꯟꯅꯁꯨ ꯄꯥꯈꯠꯂꯛꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯁꯤꯔꯤ ꯂꯥꯡꯂꯤꯕ ꯑꯇꯩꯁꯨ ꯃꯈꯣꯏꯅ ꯆꯠꯂꯒꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯥꯏ ꯐꯥꯎꯕꯗꯪ ꯊꯤꯟꯗꯣꯛꯏ ꯃꯈꯣꯏꯅ ꯊꯤꯡꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯗꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯂꯝꯄꯥꯛꯇ ꯕꯣꯜ ꯁꯥꯟꯅꯔꯝꯕ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯆꯠꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯕꯣꯜ ꯀꯔꯝꯕꯗꯨ ꯂꯦꯞꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤꯜꯂꯛꯄꯅꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣ ꯊꯣꯔꯛꯏ ꯕꯤꯅꯣꯏꯁꯨ ꯑꯗꯨꯝ ꯃꯈꯣꯏꯒ ꯂꯦꯡꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯩ ꯑꯁꯨꯝꯅ ꯂꯝꯄꯥꯛꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯕꯣꯜ ꯇꯂꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯕꯣꯜ ꯑꯁꯤ ꯀꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯃꯅꯥꯛꯇ ꯇꯥꯈ꯭ꯔꯦ ꯀꯨꯡꯀꯨꯡꯁꯨ ꯉꯁꯤꯗꯤ ꯊꯋꯥꯏ ꯑꯁꯤ ꯈꯔ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯔꯤꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯕꯣꯜ ꯑꯁꯤ ꯀꯥꯎꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯕ ꯍꯦꯜꯂꯕ ꯃꯁꯥꯗ ꯇꯦꯟꯁꯟ ꯌꯥꯝꯅ ꯋꯥꯡꯂꯕ ꯀꯨꯡꯀꯨꯡꯅ ꯕꯣꯜ ꯑꯗꯨ ꯀꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯐꯨ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯕꯣꯜ ꯑꯁꯤ ꯍꯦꯛ ꯀꯥꯎꯕꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯕꯥꯡ ꯄꯣꯈꯥꯏꯕꯅꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯩꯅꯣꯗꯤ ꯈꯪꯉꯤ ꯀꯨꯡꯀꯨꯡꯁꯦ ꯌꯥꯝꯅ ꯁꯥꯎꯔꯦ ꯃꯁꯥꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯦꯟꯅ ꯀꯤꯈꯤꯔꯝꯃꯤ ꯍꯦꯟꯅ ꯉꯛꯑꯝꯃꯤ ꯀꯨꯡꯀꯨꯡꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯁꯥ ꯅꯠꯇꯁꯥ ꯂꯩ ꯆꯤꯛꯇꯨꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯣꯖꯥꯅ ꯀꯨꯡꯀꯨꯡ ꯅꯪꯒꯤ ꯁꯥꯐꯨꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯕꯤꯅꯣꯏ ꯅꯥꯀꯟꯗ ꯂꯦꯞꯅ ꯂꯦꯞꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯩꯅꯣꯁꯦ ꯑꯣꯖꯥꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯑꯣꯖꯥꯁꯤꯡ ꯑꯇꯩꯁꯨ ꯑꯁꯥꯏ ꯐꯥꯎꯕ ꯊꯤꯟꯒꯦ ꯍꯥꯏꯕꯅꯤ ꯀꯨꯡꯀꯨꯡꯅ ꯌꯥꯗ꯭ꯔꯦ ꯂꯩꯍꯧꯕꯤꯔꯣ ꯍꯥꯏ ꯕꯤꯅꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯝ ꯇꯨꯡꯏꯜꯂꯤ ꯀꯨꯡꯀꯨꯡꯁꯨ ꯕꯤꯅꯣꯏ ꯂꯥꯛꯄꯗꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯑꯗꯨꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯇꯣꯡꯕꯒꯤꯗꯃꯛ ꯉꯥꯏꯕ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯆꯠꯇ꯭ꯔꯦ ꯂꯧꯕꯨꯛ ꯂꯝꯕꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯅꯣꯏꯁꯨ ꯑꯗꯨꯝ ꯇꯨꯡ ꯏꯟꯅ ꯏꯕꯨꯡꯉꯣ ꯀꯨꯡꯀꯨꯡ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯒꯥꯔꯤ ꯇꯣꯡꯒꯗꯕꯗꯤ ꯀꯩꯊꯦꯜ ꯃꯆꯥꯔꯣꯝꯗꯅꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯨꯡꯀꯨꯡꯅ ꯃꯥꯒꯤ ꯁꯛꯂꯣꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯊꯣꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕꯗꯗꯤ ꯑꯩꯅ ꯈꯪꯍꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤ ꯑꯩꯅ ꯀꯩꯁꯨꯝ ꯍꯥꯏꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯂꯕꯗꯤ ꯃꯇꯝ ꯅꯪꯗꯕ ꯌꯥꯏ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯣꯝꯗ ꯑꯩꯅ ꯃꯥꯕꯨ ꯃꯈꯨꯠ ꯁꯝꯕꯒ ꯆꯦꯟꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯃꯩ ꯊꯥꯕꯗꯒꯤ ꯃꯩ ꯋꯥꯏꯔꯛꯇꯨꯅ ꯌꯨꯝ ꯃꯔꯨ ꯆꯥꯛꯄꯗ ꯌꯥꯎꯈꯤꯕꯔꯝꯂꯕꯗꯤ ꯐꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯧꯊꯨꯅꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯔꯝꯕ ꯇꯥꯔꯕꯗꯤ ꯀꯨꯡꯀꯨꯡ ꯑꯩꯒꯤ ꯏꯇꯤꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯟꯒꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯎꯠꯀꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯠꯂꯒꯦ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯃꯩꯅꯣꯒꯤ ꯃꯈꯨꯜ ꯑꯁꯤ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯨꯡꯀꯨꯡꯁꯦ ꯈꯣꯡꯊꯥꯡ 4-5 ꯊꯥꯡꯕ ꯍꯧꯏ ꯃꯁꯤꯗꯒꯤ ꯆꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯤꯅꯣꯏꯗꯤ ꯍꯦꯟꯅ ꯀꯤꯕꯗꯒꯤ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯕꯝ ꯇꯥꯔꯝꯃꯤ ꯀꯩꯅꯣ ꯎꯆꯦꯛꯀꯨꯝꯅ ꯄꯥꯏꯈꯤꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯍꯩꯃꯥ ꯃꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤꯗꯅ ꯀꯔꯝ ꯇꯧꯅꯤ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯨꯕꯗꯅꯤ ꯃꯥꯏꯕ ꯕꯤꯅꯣꯏꯁꯦ ꯍꯦꯟꯅ ꯀꯤꯈꯤꯕ ꯃꯁꯥ ꯄꯨꯝꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯈꯩ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯣꯡꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯨꯡꯀꯨꯡ ꯍꯣꯏ ꯈꯨꯜ ꯑꯁꯤ ꯌꯧꯔꯔꯦ ꯃꯈꯣꯏꯅ ꯐꯥꯎꯗꯣꯛꯂꯤꯕꯁꯦ
labuk matai amadani mi kana khangloidaba kana uroidaba amada phautorakpani aduga makhoi ni se yamna thuna yum yusule yum yorka matambadi makhoi gi yum lekai se mi yam nungsinarami yum adudi pungtum tum sa amle kukukamadi mainobu ubada lekai gi mising si yumsinari magi wari tamgadabgi pau tamgadabagi ngaktani aduga thawai nungai tabadagi kapamyoy kiyam siori kukuna lekai gi mising dange ima de matamasida lekai gi ahalamana doktada naki imadi thoini hena kishum tawdabani nuba amana maapkan mani nuba adudi sigdaba male asumna harakpada kukungse ha kana nuba asumna makhalle masidagi maino amadi kukungse pathade makhoina mu doctor gi manakta malaki makhoina yorok matamadi kungkungi mamadi yamna kannaba somdre aduga atopa nuba amadudi yam sathina soi haduna ICU du lekhibase makhoina pau tare kungsu kanano haduna mase khaninga phawi doctor da hainare aduga ai pisengi mini manung sangba yabra haduna hangi doctor na yani harapodagi mahak matom tum changkirami matamasida oxygen thainduna yamna wana sena khangliba masa pumba phiengu bani siliba nupa si urami kukuse kanano haduna yinga phawi sor honba ngamboi ngamda boy sena khangliba sakta masi ubada kukung ahan bada kanano haba khamngalamde adubu kona nakshila kamatam badi mana sakase khamngamlare atai kanasu uramde samu urame kukuna oja samu natrane samudi mabu ubada pi taba natra kedoni wangang musu kari matangamde tanja se manung sida kanasu leite adubu mama ge thawai se mana kanbi habdi khanlabanina samu se mana siba palamde masimangna tanja ama gelaga magi prin asina samu se ngaktang second manga tru ki sangsi adum konsilaga thamkiname kukungna adumna samu bu ngaktang kolaga thamkibadagi samu se wangang mangamdabdu ngamngalwe samu na wangalakpada kukung yamna harawrame man hange oja samu thodo sibo matau karamna oikebna hangle matam asida samu na wa se haire thodo ase maiba phataba manau nupa phaibo adugi khujin tharangni aingonda mahakna nangbu hatlo hai ainadi namu karamna hatkani aina asumba aseng mori khudi masinga se nangi nakta liga haduna lakpane adubu nangdi atopa lam amada bolgi tambi busakhi hari adubu itha thasdana maiba adugi khongbi khongnau manai kaya amleiri makhoisu nangi kultama lame aduga makhoi anina nakhoi gi yum masimu mai thadana nak imabu hanaba tawbani aina makhoina sillibu kujin tharangi pawdu tabdigi ai nangi imabu mateng palagi kallagi haduna aina nakhoi gi yum tamna changmani ahanbada makhoina phattaba saroi lai kaya masanaduna yum aduga akoibada dongdang kaya matawduna yamna kihelli yamna wahalli aduga kona thagda misik miraw khon tadraba thenglaba ahingda makhoina magi khudimukti mai chuduna awaba tahalakpani nahaki imabudi aina karimata awaba tahalloi kallagi yauna aina kankibane aduga aidi thodo asida karimata marande leitabani nang aibudi lana khalambusu yai waraurambusu yai warisingdu tabada kungkung hena thawai saame ai warobuga sumleite imagi thawaibu kanbiramgidamakta oja samu mapoksimagi oina aina singbangamaroidaba lama tusinjare samuna khumi aigi oiba phim masida ai hingani haba thajaba ngamdre adubu aigi maraibak thiriba aigi nupi aigi isado madu matangde nangna hayengwai khara yingbirago leiriba aigi phim masida ai kuin hingdo mande kungna khumi hingani oja samu kisum tore nabi yamathuna pharagani oja samuda asopan kadimta leire hai samuna khome mande aigi mong mataw sida mande kukuna aiba thajabio oja samu makhoi singado kari ming kawi kadai tegino masakti khangbra adumna maharaka matamsida samuna tamna khome amana binoy aduga amaduna nanau kobani binoy harakusida kukungse wakhala malai
ꯍꯥ ꯕꯤꯅꯣꯏ ꯁꯥꯃꯨꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯕꯤꯅꯣꯏꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯌꯨꯝ ꯈꯨꯜꯂꯁꯦ ꯁꯥꯃꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯀꯨꯡꯀꯨꯡꯁꯦ ꯃꯥꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯅꯨꯄꯥꯁꯦ ꯆꯞ ꯆꯥꯅ ꯆꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯇꯣꯝꯇ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯔꯝꯃꯤ ꯏꯌꯥ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯕ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯂꯣꯏꯅ ꯇꯥꯑꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯃꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯕ ꯌꯥꯕ ꯍꯥꯏꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯈꯪꯂꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯀꯨꯡꯀꯨꯡꯅꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯀꯨꯡꯀꯨꯡ ꯊꯣꯔꯛꯏ ꯗꯣꯛꯇꯔꯁꯤꯡꯗꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯀꯨꯡꯀꯨꯡ ꯊꯣꯔꯛꯂꯕ ꯇꯨꯡꯗ ꯋꯥꯠꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯃꯥꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯑꯀꯥꯏꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕ ꯃꯩꯅꯣꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯦꯕꯥ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯁꯦ ꯃꯅꯥꯛꯁꯤꯗ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯊꯣꯔꯛꯏ ꯃꯩꯅꯣꯗ ꯃꯥꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ ꯃꯩꯅꯣ ꯑꯩꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯀꯅꯥꯅꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯩ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯤꯕꯅꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕꯇꯪꯗꯤ ꯅꯪꯅ ꯀꯅꯥꯃꯠꯇꯗ ꯋꯥꯔꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯏꯃꯥꯁꯦ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯍꯟꯗꯛ ꯑꯩ ꯈꯣꯡꯖꯦꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯃꯟ ꯈꯨꯝꯕ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯩꯅꯣꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯦ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯀꯨꯡꯀꯨꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯦ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯌꯦꯡꯉꯨ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕꯅꯤ ꯌꯦꯡꯉꯨ ꯑꯩ ꯆꯠꯂꯦ ꯏꯃꯥꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯅꯈꯣꯏꯅ ꯈꯔ ꯋꯥꯠꯇ ꯄꯥꯗꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯈꯣꯏꯒꯤ ꯇꯧꯕꯤꯃꯟꯁꯤ ꯀꯥꯎꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯒꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯆꯣꯡꯗꯨꯅ ꯂꯥꯛꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯅꯥꯎꯒꯤ ꯈꯨꯜ ꯅꯅꯥꯎꯒꯤ ꯂꯩꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯅꯅꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯅꯤꯡꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯆꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝꯅꯤ ꯃꯥꯒꯤ ꯄꯨꯟꯐꯝꯅꯤ ꯃꯍꯥꯛꯁꯤ ꯒꯟꯖꯥꯁꯨ ꯈꯔ ꯊꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯒꯟꯖꯥ ꯁꯣꯠ ꯑꯃꯅꯤ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯀꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯇꯧꯏ ꯃꯇꯩ ꯃꯅꯥꯎꯇꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯨꯗꯤ ꯕꯣꯔꯗꯤꯡꯗ ꯊꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯒꯟꯖꯥꯁꯤ ꯊꯛꯅ ꯃꯍꯥꯛꯁꯦ ꯂꯩꯔꯣꯟ ꯁꯣꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯉꯛꯅꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯏ ꯃꯥꯒꯤ ꯂꯥꯏ ꯀꯧꯗ꯭ꯔꯤꯉꯩ ꯂꯥꯏ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯧꯒꯗꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯍꯦꯛꯇꯃꯛ ꯂꯥꯡꯕ ꯅꯤꯟ ꯈꯣꯡꯕꯗꯧꯅ ꯉꯥꯡꯕꯁꯦ ꯑꯗꯨꯝ ꯃꯈꯣꯟꯁꯤꯡ ꯑꯁꯤ ꯅꯅꯥꯎꯅ ꯇꯥꯔꯝꯃꯤ ꯒꯟꯖꯥꯅ ꯈꯔ ꯉꯥꯎꯕꯅꯤ ꯑꯩꯅ ꯀꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏꯁꯦ ꯑꯩꯕꯨ ꯀꯧꯍꯟꯅꯤꯡꯕꯅ ꯉꯥꯎꯔ ꯃꯥꯜꯂꯤꯅꯦ ꯀꯧꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯅꯪꯒꯟꯗ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯅꯥꯜꯂꯛꯏ ꯅꯅꯥꯎ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ ꯀꯧꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯟꯗꯒ ꯅꯥꯟꯗꯅ ꯇꯧꯏꯅꯦ ꯀꯧꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯍꯥꯏꯔꯦ ꯅꯅꯥꯎꯁꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯦ ꯃꯈꯣꯏꯁꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯉꯥꯗ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯊꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯂꯛꯏ ꯃꯩ ꯍꯧꯐꯝ ꯂꯩꯔꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛ ꯃꯥꯅ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯑꯁꯤꯗꯤ ꯂꯣꯏꯅ ꯀꯥꯏꯗꯅ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯈꯔꯅꯒ ꯁꯥꯎꯅꯤꯡꯕꯒ ꯒꯟꯖꯥ ꯈꯔ ꯉꯥꯎꯔꯛꯄꯒ ꯀꯔꯤꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯅꯅꯥꯎꯅ ꯀꯧꯔꯛꯏ ꯍꯟꯖꯤꯟ ꯈꯣꯜꯂꯥꯎ ꯊꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯈꯠꯂꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯇꯞꯅ ꯊꯣꯔꯛꯏ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯍꯧꯁꯥꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯁꯝ ꯑꯁꯤ ꯏꯐꯥ ꯐꯥꯔꯒ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ ꯃꯃꯤꯠ ꯑꯁꯤ ꯆꯞ ꯌꯨꯡꯉꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯞ ꯇꯤꯡꯅ ꯊꯥꯡꯉꯤ ꯃꯈꯨꯠꯁꯨ ꯍꯥꯏꯗꯦ ꯆꯞ ꯇꯤꯡꯂꯒ ꯅꯥꯀꯟ ꯍꯥꯏꯗꯣꯛꯂꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯅꯥꯎ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯅꯨꯄꯤ
ꯅꯨꯄꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯆꯪꯂꯒ ꯀꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯦꯛꯇ ꯆꯞꯅꯕ ꯇꯧꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯅꯥꯎꯅ ꯃꯥꯅ ꯁꯣꯝꯗ ꯒꯟꯖꯥ ꯊꯛꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ, ꯃꯥꯒꯤ ꯂꯥꯏ ꯏꯇꯟꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯅꯤ, ꯂꯣꯏꯅ ꯀꯛꯈꯥꯏꯔꯝꯃꯅꯤ, ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯣꯏꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯁꯥꯎꯗꯨꯅ ꯑꯀꯣꯏꯕꯁꯦ ꯍꯦꯛꯇ ꯗꯣꯜꯃꯜ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯨꯡꯀꯨꯡꯗꯁꯨ ꯃꯈꯣꯏꯅ ꯂꯥꯟꯗꯥꯅꯕ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯕꯅꯤ꯫ ꯀꯨꯡꯀꯨꯡꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯛꯅꯈꯤꯕ, ꯌꯥꯝꯅ ꯑꯣꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤ, ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯏꯁꯦ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯅꯅꯥꯎꯒꯤ ꯅꯨꯄꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄꯣꯠꯆꯩ ꯑꯃꯈꯛ ꯂꯧꯁꯤꯟꯕ ꯆꯪꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯥꯔꯣꯏ ꯑꯃ ꯆꯪꯈꯤꯕꯅꯤ, ꯑꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯧꯔꯛꯄꯗꯒꯤꯅꯤ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯥꯕꯨ ꯆꯞꯀꯗꯕꯒꯤ, ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ꯫ ꯅꯅꯥꯎꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯂꯥꯏ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯥꯟꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ, ꯍꯩꯅꯧ ꯄꯥꯝꯕꯤ ꯊꯥꯔꯤꯕꯗꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯁꯥ ꯑꯃꯈꯛ ꯇꯦꯛꯂꯒ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯎꯁꯥ ꯑꯗꯨꯅ ꯅꯅꯥꯎꯒꯤ ꯂꯝꯖꯥꯡ ꯀꯜꯂꯝꯃꯤ꯫ ꯅꯅꯥꯎꯁꯦ ꯎꯁꯥ ꯑꯗꯨꯅ ꯄꯦꯛ ꯇꯦꯛꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯀꯜꯂꯛꯄ, ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯣꯔꯤ ꯆꯞꯀꯗꯕꯒꯤ ꯂꯥꯝꯂꯛꯄ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯈꯪꯄ꯭ꯔꯦꯛꯁꯨ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯥꯡꯂꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ, ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯎꯁꯥꯁꯤ ꯍꯦꯛ ꯇꯦꯛꯂꯒ ꯇꯥꯈ꯭ꯔꯕ ꯇꯨꯡꯗ ꯁꯛꯇꯝ ꯑꯃꯈꯛ ꯂꯦꯞꯂꯔꯦ꯫ ꯁꯛꯇꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯏ ꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ, ꯂꯥꯏ ꯅꯠꯇꯦ, ꯃꯍꯥꯛꯁꯦ ꯃꯤꯅꯤ꯫ ꯀꯅꯥꯃꯤ? ꯃꯥꯒꯤ ꯌꯦꯛꯅꯕ, ꯃꯍꯥꯛꯄꯨ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯡꯂꯣꯝ ꯆꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯦꯞꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯅꯅꯥꯎ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯣꯟꯊꯣꯔꯛꯄꯒ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯄꯥꯏꯔꯝꯕ ꯎꯇꯨꯞ ꯑꯃꯅ ꯄꯣꯞ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯅꯥꯎ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯅ ꯇꯥꯈꯤ꯫ ꯀꯔꯤ ꯊꯣꯛꯀꯗꯣꯔꯤ? ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯍꯟꯗꯛꯇꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯂꯥꯛꯂꯦ꯫ ꯋꯥꯔꯤ ꯅꯥꯆꯣꯝꯅ ꯄꯨꯖꯔꯛꯄ ꯃꯍꯩ ꯐꯨꯔꯤꯠꯀꯤ ꯋꯥꯔꯤꯁꯨ ꯂꯣꯏꯔꯛꯀꯗꯕ ꯌꯥꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯀꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫